Saya lagi kalau tu macam apa? Mahal berapa? Mahal. Di makan dari nak kau untuk ini. Ada apa cepat ni? All by. Yang nungai deh. Secretary kay no acha thak yaw ri bodoi sibo. Jam na kaya sa umuli naman dito. Ngai bo. Jam pang ko ma. Matang di saw na pa sa. Kan ngai te. O ko de hin na bi la man di nai ta nai hala sa ti. Kay de ne. Sinta ka ka pi wa. Kapin. Ada enggak hendak di sini? Sao dia mana aku kasih lah. Ini dah. Paripuri athop bani sing ki mai ke degi nasi ki waina haidi khongjom de sigi mai lena na hakele kat pat tamba hokjare mayam puna sulak piduna hakele kachibu lai manam to musu katpina ba ngarang de su haijare nasi su lakpina bani sing jari puna muku adoga kumji chegi na di haidi lebak idang leibana maram warga akhoi hakele katang tamjabdi mathang gadi lebak idang le tagadi chauna ongtobu ngam bosu ojege adoga ngasi khongjom de na lakpum tumsida haidi ngasi manipur lebak idang leibasi tapthada mara chepa ing tab lebak mo orasuna habatu paripuri secretary moina nijari tang klom do khongjom de num asida pangtok chayo sida jimpal emchu akoi lukudi mangna saru jajari adubu laibak thibdi sei gudingi chauna pangtok pa si lebak irang asina chauna pangtok chaba ngamjadaba si thamoi dadi nongaite adu sei gudingi pangtok tana lakle ba si akoi sei gudingi saru jajai adubu lai taiba manipur gi complete asina takoi da tangdu leita daba nongaitaba ma di phau ka loinana lakadaba 25 sidadi chauna pangtok na bagi asa thamjai paripurida adan level taiba complete ka si athuwa matamda ingna tamna chingna shanti purakna ba hana biu haina langa ki mageda thamjari